Hamas na ceasefire gi Damak Wari Saragani Hairi Loinnana Israeli force Singna Gaza gi Meoi nifutret HATKHRE Israel gi force Singna ngasi Gaza da yamdrabada Palestinian Meoi nifutret HATKHRE haina medical team Singna paumi singa unapada fongdorakre Israel gi force Singna makatana Gaza gi Meoi Singna sana bangai diba Meoi sing amadi hospital da soktuna leidiba singbu leptana hatli loinana makatana target tawri haina fongdorakli nakalamada Hamas na numit humphuni gi ceasefire proposal amagi matang asi khudaktagi wari sanaba sem sare haina fongdoraki masina Gaza gi damakta yamna mathau taba mateng sing adu fangani haina thajanari Hamas bu support tawriba Islamic Jihad na fongdoraki madudi ceasefire asigi matangda sagolakpaga loinana thawong asibu matam chuppagi oina lan asi loisinhangani haibigi thajaba pinabagi appeal tawraki ceasefire gi damakta lokhatkhiba asi tongan ba Palestine gi faction group single loinana khanaraba matungda amasung Israel gi Prime Minister Benjamin Netanyahu na Washington da chatkiba khongchat adugi matangda fongdokibani haina sourcing na makhatari